Parliament pass tawduna ek onkraba Walk of Amendment Act West Bengal na chotnari haina Mamata Banerjee na lauthokre. Opposition na Parliament ki House animakta akan mamongda iyatpa pikiba Walk of Amendment Act 2025 asi Treasury Bench na pung 13 chupna debate tawgnaraba matung voice vote ta House animakta pass tawkraba matung India ki President na ayaba piduna ek onkraba bill asi West Bengal State ki oina chotnabi yaro haina state asi ki Chief Minister Mamata Banerjee na Fongdokhre. Wafam asi Kolkata da pangthokiba Jain community ki oiba Navkar Mahamantra Divas ki thoram amada state asi ki Chief Minister Mamata Banerjee na Fongdokhibani. Mahangna makhata na Fongdokhibada West Bengal state asi da minority community sing amadi makhoi ki property sing ngak senduna thamgani. Walk of Act asina minority community singi mafamda yamna thamoi sokna nungaitaba fawramgani haiba mahang masamang na khangi adubu West Bengal di Act asi chonaroi amasung divide and rule gi chonabi adu thamloi miyamna mahaki mafamda chena thajaba thambiu mahangna minority community singi damak amadi makhoi gi lanthum sing ngak senduna thamba haibase ehaki thawni haikibaga loinana minority community singna su political gi oiba langda thubiganu haiki aikoi puna Walk of Act asigi mayokta leminarabadi soidna maithiba piba ngamgani central government na nation asibu tokai tokai khaidoktuna jumala politics tawduna leire center ki BJP government na India ki constitution bu ikai khumnadabani Walk Act asida divide and rule policy tawbani haina mahangna makhata na Fongdokhi mahangna hai Act asi chana hanbagi matangda minority muslim singna saure haiba khangli adubu lengakta thajaba thambiu amadi divide and rule gi policy da victim ohen khiganu kanagumba kharana insenduna ihau haunaba honariba sida yausinbiganu miyamna amato oina punsilabadi thabak khudingmang mai pakani Murshidabad district ta ek asiga mari lenana thokiba irang adu palladuna Mamata Banerjee na hai ek asi pass tawram loidaba amani Bengal da minority ki masing asi chada kunthraga humdoini West Bengal lengang na ek asi state asida chatna haloi amadi minority singi punsi amadi lanthum chapchana ngak sengani haiki more gi dukan ke adagi yamlaba yu Fangadkre Security Force na Technopal District ki More Police Station na konba More border town da laiba dukan kaya da changduna thiba humbagi thabak chathabada yu kaya fagatpa ngamle hairi police tagi Fangwa Pao man hai fagalaba yu sing adudi whiskey bottle chamaga kun rum bottle nifuga mathoi wine bottle kunga mari vodka bottle taraga taret amadi beer bottle marifuni hairi nakala maromda Churachandpur District ki manung chana laiba Churachandpur town da Manipur police na chathakiba liquor drive amada Indian made foreign liquor amadi beer kaya fagatpa ngamle hairi police ki Pao man hai fagalaba yu sing adudi whiskey bottle chaniga humpuga taret rum bottle humfudaraga nithoi amadi beer can chamaga humfuni Churachandpur dagi fagalaba using adu media executive magistrate amadi excise ki personal sing yauraga thugaidna manghankre haina supaw asina makhatari chayol ama hena Delhi da leiraba ex-CM and Biren ngasi Imphal da thunglabada mahak pusawgatpa MLA singna okre chayol ama hena Delhi da leirokhi bahana ki Chief Minister and Biren ngasi Imphal da halakre and Biren na Imphal gi international airport ta thunglaba matamda mahak pusawgatpa MLA sing amadi BJP Manipur Pradesh ki luchingba singna harau tayamna okre hana ki Chief Minister and Biren na social media da thagalakpa post amada mahangna Imphal da thunglaba matamda mahakpu MLA sing amadi party ki luchingba singna harau tayamna ulamba adusu apenba Fongdokhi and Biren na social media da thagalakiba post aduda El Susindro ke Chibomcha Sapam Kunjakeshwar amadi BJP Manipur Pradesh ki General Secretary K Sar Kumar na lengyan fi yanbi baga loinana momon nokpagi photo singsu uba fangki Ningsing bayawadi tha siki mangada tongan ba pungfam da Imphal airport agi Guwahati tamna chatuna Assam ki Chief Minister Hemanta Biswa Sarma ga unaduna wari sanakiba amadi makhata na Delhi da paisinduna leirakibani Assam ki Chief Minister Hemanta Biswa Sarma ga unaduna wari sanakiba aduda MLA El Susindro Govindas Konthaujam K Ibomcha T Syam Kumar MD Nasir T Santi M Rameshwar amadi BJP Manipur Pradesh ki General Secretary K Sar Kumar su saruk yakibani Supreme Court ta chatuna challenge tawrugani Nurul Hasan handakta Parliament animakta pass tawraga ek onuna chatna khraba Walk of Amendment 2025 asi Supreme Court of India da chatuna challenge tawrugani haina Khetrigao AC ki MLA Saik Nurul Hasan na Fongdokhre Wafam masi MLA na thadorakiba video clip amada Fongdorakibani video clip asina Fongdorakibagi matung inadi center na Lok Sabha amasung Rajya Sabha anida bill oina puthokna pass tawkraba matung Bharat ki President na mahaki SN aduna ek oina chotna khraba Walk of Amendment 2025 asi leba asida leiriba minority Muslim singi mayoktani loinana minority ki right sing khongauna bani Manipur da leiriba Maidei Pangal singsu
ꯆꯞ ꯃꯥꯟꯅꯅ ꯔꯥꯏꯠ ꯃꯠꯄꯅꯤ ꯑꯦꯛ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯊꯨꯕꯗ ꯂꯩꯕꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯋꯥꯌꯦꯜꯁꯪ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯆꯠꯇꯨꯅ ꯑꯦꯛ ꯑꯁꯤꯕꯨ ꯁꯤꯡꯅꯒꯅꯤ ꯍꯥꯏꯈꯤ꯫ NH-2ꯗ ꯆꯦꯟꯕ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯝꯕ ꯑꯃ ꯐꯥꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯗ ꯆꯦꯟꯕ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯁꯥꯏꯀꯨꯜꯒꯤ ꯈꯥꯃꯦꯟꯂꯣꯛꯇꯒꯤ ꯂꯨꯟꯃꯤꯟ ꯊꯥꯡꯒꯨꯏꯇꯦ 28ꯅꯤ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯁ꯭ꯃꯥꯔꯠꯐꯣꯟ ꯑꯃ ꯐꯥꯒꯠꯄ ꯉꯝꯂꯦ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯀꯣꯟꯕ ꯇꯤ ꯈꯨꯂꯦꯟ ꯑꯃꯁꯨꯡ ꯀꯧꯕ꯭ꯔꯨ ꯂꯩꯈꯥꯒꯤ ꯃꯔꯛꯇ ꯄꯦꯇ꯭ꯔꯣꯂꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ PK ꯋꯥꯛꯁꯣꯞ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯈꯔꯅ ꯇ꯭ꯔꯛꯁꯤꯡꯗꯒꯤ ꯅꯝꯗꯨꯅ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯁꯦꯜ ꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯥꯟꯅꯕꯗ ꯂꯨꯟꯃꯤꯟ ꯊꯥꯡꯒꯨꯏꯇꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫